Arambai Tengol gi Luching Purel, Korounganba Khuman gi Facebook ki post ama lakhwatsage. Tumdri, Jiri eti Unit-41 Echil Enao Singa Pao Faonaraga Touba Yaba Toujari. Atopa post ama na COMET Spool bu Thagatchari, Me Kunipan, Langsingi Lanfamda, Leihouriba Thoba Ningthoujam Gandhi, Kaksing Khunaugi, Hek Poksaba Machanupi Animak, HSLC exam da mark wang na pass taurakle. Isanupi ani se tungi yaifanabang, Makataba Mahimasing Tamnabang, Aikhoina Haijarubadang, COMET School gi Maikidagi Lem na Mahimasing, Tambigani Amade. Boarding line na bagi susinbirak pagidamag, eti gi Maikidagi ikokno na ikai kumnazari. Kuki zo Furupki MLA tarana, Leihouriba MLA taradagi Henna kan Thourabara, Sujata. Pao wasi, Kangla Pao se dagi lakwatsavanay. Kuki zo Furupki MLA tarana, Leihouriba MLA yangkaidagi Henna Thourabara. Makoigi mathakta ngasi fauba, masak thokpa thabak amata laukhatriba si. Kari maram gino haina, imagi mairagi convener, TH Sujata na hanglakle. Ngasi Manipur Press Club tang, Delhi Mitay Coordinating Committee, DMCC ga punna, kusam na duna pangthokpa paugi mi pamamadang, wapamasi pongdok la dunang. Sujata na makata na hai, Kuki zo Furupki MLA taragi mathakta, matik sabi action laukhanaba, lupasi na kongjang kaya sangsin duna lakle. Kuki zo Furupki MLA tarana lepli ba khongpham, ngasi fauba handok pa laitre. Matang asida hanglingli Leihouriba MLA yangkai, kari tawduna laidibagi haibasine. Hiram asigi matang the loop asina. Manipur Legislative Assembly gi Speaker amadi Privilege and Ethics Committee gi Chairman dasu takna duna lakle. Adubu ngasi fauba, matam tharaga yaithokduna lakle, maram aduna. Privilege and Ethics Committee gi Chairman na Kuki zo MLA taragi maramda. Marik sumba wapam thamduna, miyamda lairiba chamamna basi kohanaba thabak tawbiyu haina phongdokhe. Mahangna makata na hai, haujikti Lok Sabha mikhalsu loikhravanina, Center da anauba laingak ama laklagane. Manipur gi irang asi anauba laingak ama laklaba matung, loisinaba thabak paikhalagani haina, Union Home Minister Amit Shah na su phongdokpa laikhre. Adubu karamba phibam da irang asi waroisin purakadagi haibadi khangba ngamdana laire. Phibam asida miyamna tarai na leifam thokte haina mahangna makata akhe. Paumi Singa unabadu da saruk yakibe. DMCC Women's Wing Convener L. Usakiran na Paumi Singa phongdokibada. Irang hauba megi tang ahumasi Manipur da India gi BP lakpaga mari laina na security gi akanba section thaurang lairivane. Asigumba matamasida Kuki Singa Churachandpur da Mitay Singi yum kaya mai thaduna. Irang haurakiba sina irang asigi marumda achoba sakti ama lairavara haibasi hangningai oi. Manipur da tangdu laitaba phibam hanjilhan gi hairavade. Misang Mikai naiba mawong da thabak tawriba Assam Rifles ki personnel sing Manipur dagi lauthokadavane. Assam Rifles lairiba makai Manipur da tangdu laitaba phibam purakpa ngamloi haina mahangna makata na phongdokhe.